Hi guys. Welcome back to my channel. Matam kharaги mamangda live mung thajaki adugi matungda ngasi mung thajarisini. Mayam ngak chu wari watai tawsi adana live si thajarakuni. Thabuksin ngak koma matamda live ta ngak unaba sinadana mahuk sagumna nukti numi khudigi live ka tawbadu ma ingona phangdre hatare ko. Do amuk so YouTube si lairi habdu mayam khangan boina live si amuk tawjarakuni. Do topic ama mayamna pamjaba topic ama asum matangda neinasi. Blog ki oinadi makhan makhan yam thagatjarani ai thagatjarani dum hai ado ngasi si mainly koigi mamangda ina chakouba ningo chakouba photo contest to kibado adugi matang su sum mayam su neinasi ai hanak su tawsira hana budi khalibuko ado mayam gi dagi suggestion su khara lawjari hatar ningo chakouba photo contest se sum mamangda price yamu yamno khara aduma pick takna tawjaki hanak tikitang chawkhatna tawbu ngamnaba honajagi na khanjari hatare ko ado ningol singki oiba bitta sum nakoigi photo contest se karamba mongda tawsige habadu mayamgi suggestion su khara lawjage suggestion khara pibirakani thajai aduga dum maraksida mayamna hangbiningba wangsing leraga su adum hangbiro habisi su thamjage ko tang semgo watpra video se ke mayam like khara tawbiro aduga mayamgi comment suggestion su khara lawjage aduga hangbiningbu hangsu dum hangbiro then aduga chakobagi photo contest ki matang da so adumak khara mayam ki suggestion si khara pibiraga han tawkibududi khudak ki ona sinba chu ore ado hanak ki chededi karam mong da sinsige haba mayam gi apamba mod khara su lawjara kanda ko adugi matung ina yam thu matamda chana kangon sing do ai puthok sarak siran khanjai hatare mayam pam dragadi tawjaroi duine hatare ko chakobagi photo contest se sakjare umesh lamyum sakjare ado ningol photo contest sida chakobo gumari lena ko si torgadi fajani kaina khan mayam gi suggestion da leibiraga so suggestion to biningo lera sun habiro mong to chingdo ai adumak si chahi khuding gi tawsira na khanjabani ko do jo hey bi mate ayam okay hi ado topic amagi matang sum nei na siko ma'am mainly kugi ado aina sakobu gi matang si khar sum thamjage na khanjabai ne ma'am gi suggestion do aduga pakhang dai sabe sing gi topic uchi apamba hangbini ngon resu dum hangbiro marak than tana horen ai sum haijarake hatare ko tu ma'am gi wahang ma'am gi reply dum pijage yai ko ma'am live siam kuina thagidramina views yam wale ma'am laknaba khangnaba siam walam ngone hatare ko okay do mayam gi wang hangbini ngon resu dum hangbiro aduga neina siko ngasidi mamangda ina thamjakiba chafu iwan khawi se ki matang chu kharpanjage ko aduga yamba nupi koibase sahi kaya tagi yabage nupi koibidi pakhang ufaradi yare sahi sukdagi nupi koigadamne haba leite angang masa su yam koinari okay
na yam fazay sum hangbiro wahang ko nupi koibagidi sum yare chahi asukti koigadamne haiba leite tawbutabu mayamgi sadaran su khara yawgadabani du yare makhaidi isa matik chara koibsina khwai fai ko koibabudi matik chadrasu koi adu matik chara koibsina di sidena fablete isagi senthok lambi leiba ko isagi karbar tawjaba isagi senthok lambi leira kansida koiningu nupi koyo haibisima haijage yai koyo heiba maite oke kitang hawan biu oke sound yam haudrabra aina khartapna ngangbagini makha comment sum bibiro ai reply bijar ke live te yam kuina thajaroi ko song number lae thank you so much nupi se ahan na phabro atombi na phabro atombi so adungai ahan so adungai mabuk phadraba aduga nupi magi gun chendraba phadre nupi magi gun chelaba aduga loina faragani yaiko aduna ahan na phani atomna phani habam leite tare ko ahan su phabalai fatabalai aduga atombi so phabalai fatabalai sumna thamjage same word per map utana hatiya ma'am like khara nabiro ai ma'am gi comment ngaijari mayam ki comment senge thank you so much Ronan 70 aduna khangmining leibising ma ke hangiro yai do marak thana horen mi khara sum matang ni hajage photo ka disk ki matang da su ko ado ma'am wang jo hangbiraktre topic amgi matang na haining mulera sum habiro aina khangmulera gade dum ma'am du share tawjage yai ko ma'am nupina Sunday nupana Tuesday sana bro thamo Tuesday Wednesday Thursday Friday Saturday Sunday yam chane Rahul yam chana boy ko yam daw yam jai duga photo contest sambru mayak sengdaba se songna barna hangbire sambru mayak sengdaba se sambru adum singba yabro singani sambru di mayak sengdaba sambru adum legani adu magi maruiba fol lari chikai no matamda hakchang da leriba sambru mayam singchida khwaidagi sengbodo madugi fol dane koni yengdris meno aduga mayamgi mi yengpham hanbo oiba haitare adugi mafam singcho yaiko mayam atai hangbining mulera sum hangbiro live yam kuina thajagado nate okay manikanta marang them da kenom ta hangjage nupa na Monday nupi na Wednesday sana bro Monday Tuesday Wednesday rasi paknaragadi yam fai rasi paknadragadi kitang phawala yani ko manikanta marang them sumai thamke ke ai live yam queen thajagado nati ko ma'am wari watai hangbining mung phai chacha hangbi horo siloraga thabak khara tawgado lei manikanta marang them gi makha question laktre nupagi thabak yet ki mathakta
ꯋꯥꯏꯗ ꯊꯣꯡꯕꯁꯦ ꯀꯩ ꯑꯣꯏꯒꯦ ꯅꯨꯄꯥꯒꯤꯗꯤ ꯌꯦꯠꯂꯣꯝꯗ ꯂꯩꯕ ꯌꯥꯝ ꯐꯩ ꯀꯣ ꯊꯣꯛꯆꯣꯝ ꯑꯣꯀꯦꯟꯗ꯭ꯔꯣ ꯁꯤꯡ good message thank you sir video is very beautiful thank youꯊꯣꯛꯆꯣꯝ ꯑꯣꯀꯦꯟꯗ꯭ꯔꯣ Manikanta Marangthem kay ra sidi sana kaligi amukta habiro o Manikanta gi ngisai gi do isagi rasi khangum da kale adu rasi gi sidi WhatsApp da sum text obiro ko text obiro yani duga okay ngasi si live se chang naina thaba oramaga di mi yam yengani khanje tare ado hojik lebi sing sida photo contest ki matang da suggestion apa ma to honing ba khraga dum thambiraga di am no ajene tare ko okay a minute trang akun mukti ni ko in live to ge doise okay yamba mingonda wa ngangba ngamdaba se kamaina ngamgani aduga ithanda dum tuminna lening inga sisi kamaina khangdagi sada mingonda wa ngangba ngamdaba ikai thigan ba habase kananu sunate isana ne sada aibu loinariba atanba ko posa amaka lei mahana thoan manga kane habise thamjage aduna wangang bangamdaba khotaba jigidamak kaim wabigano aiga nong tang thingnase loina ngamange isada akiba leriba isada ikaiba leriba khuding basingdo loina thugaibi ge tare the high sigumba idea sigumba ideology singche kalaidagi fangi ha matamda aina cho sum sachariba khigi company mi yaujabado adagi informal obi education am khar taw ha tare isada leba kiba logoknaba mimang thokpa ngamnaba mayamdagi leader oina leinaba adugumagi khar yawbadu sum haijabane ha tare ko aduna isada ikaiba akiba lebisin ke wabirgana ai loina ko anjage Rojita kangabam pokpu numit rasi chana dabase pakhang le sabi gi punsi lebun sembasi suksen sena dabra to khrasu lei ko pratika to khrasu lei okay leibak mathakda sammaga tairaga leibak mayaidagi oram changbuse kai oige tainaraga leibak mayaidagi oram gyan tadre sambro khut oigi khunamda sambro thangse kai mata okay kitang pawale jagi yum kadai dagi orabano gininge roman ai herok dagi ne herok dagi okay aduna next question ige ai minute 30 kun dagi na live thagadum na tamning ko okay ronen yani ko
ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯐꯕ꯭ꯔꯣ ꯈꯨꯗꯣꯝꯕꯤꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯂꯥꯏꯐꯁꯤ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏꯒꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯅꯨꯄꯥꯅ ꯁꯇꯔꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯆꯥꯅꯩ ꯄꯥꯎꯅꯩ ꯑꯅꯤꯇꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯌꯥꯝ ꯆꯥꯅꯩ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯩ ꯃꯊꯪꯗ ꯃꯄꯨꯡ ꯐꯥꯕ ꯂꯥꯏꯐ ꯑꯃꯨꯛ ꯃꯌꯥꯝꯗ ꯐꯣꯇꯣ ꯇꯝꯖꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯎꯍꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯇꯦꯡ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯨꯝꯒꯅꯤ ꯔꯥꯍꯨꯜ ꯂꯥꯛꯑꯦ ꯔꯥꯍꯨꯜ ꯕ꯭ꯔꯣꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯣꯀꯦ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯀꯣ ꯈꯨꯠꯑꯣꯏꯒꯤ ꯈꯨꯅꯝꯗ ꯈꯨꯠ ꯌꯥꯏꯒ ꯈꯨꯗꯣꯝꯕꯤꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯁꯦ ꯀꯔꯤ ꯃꯥꯡꯖꯕ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯣꯀꯦ ꯌꯦꯛ ꯊꯣꯛꯅꯕꯁꯦ ꯐꯠꯇꯦ ꯍꯥꯏ ꯄ꯭ꯔꯇꯤꯀꯥ ꯇꯧꯔ ꯄꯣꯛꯀꯗ꯭ꯔꯥ ꯈꯪꯍꯧꯗꯅ ꯂꯧꯅꯈꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯇꯤꯀꯥ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯈꯪꯅ ꯈꯪꯅ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯅ ꯑꯐꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯅ ꯈꯪꯅ ꯈꯪꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯌꯦꯛ ꯊꯣꯛꯅꯕꯁꯦ ꯈꯪꯅ ꯈꯪꯅ ꯂꯧꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯄ꯭ꯔꯇꯤꯀꯥ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯈꯪꯗꯅ ꯄ꯭ꯔꯇꯤꯀꯥ ꯇꯧꯊꯣꯛꯄ ꯍꯥꯏꯗꯤ ꯈꯪꯗꯅ ꯌꯨꯝꯕꯥꯟꯒꯤꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯇꯤꯀꯥ ꯇꯧꯊꯣꯛꯄ ꯐꯩ ꯍꯥꯏꯕꯅꯤ ꯌꯥꯅꯤꯀꯣ ꯔꯣꯖꯤꯇꯥ ꯀꯥꯡꯉꯝꯕꯝ ꯑꯣꯀꯦ ꯃꯌꯥꯝ ꯋꯥꯍꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯐꯁꯦ ꯀꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯈꯤꯇꯪ ꯋꯥꯕ ꯑꯗꯨꯅ ꯈꯔ ꯇꯨꯝꯅꯤꯡꯕ ꯁꯨꯝ ꯍꯧꯔꯦ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯦꯛꯁ ꯀꯩꯅꯣꯗ ꯈꯔ ꯉꯟꯅ ꯑꯗꯨꯃꯛ ꯂꯥꯏꯚꯇ ꯎꯅꯁꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯣꯀꯦ ꯊꯕꯛ ꯈꯔꯁꯨ ꯂꯩꯔꯤ ꯑꯗꯨꯅꯅꯦꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯈꯪꯍꯟꯕ ꯗꯦꯟ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯣꯇꯣ ꯀꯟꯇꯦꯁꯀꯤ ꯃꯇꯥꯡꯁꯤꯁꯨ ꯀꯣ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯋꯦꯜꯀꯝ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯂꯥꯏꯐꯁꯦ